welcome back. Okay. I'm going to get it to the lady. I am to see the name. I am just about to get on the copper in the little today. Then sing this lady. I Wine over. Nice. Jungle guys. Piruk na ukta ba jaga apak pa duday lelo haban. Piruk na ukta to shindi. Kara apak pa ye karam mano. Yung chicken na ba? Late hay today. Kana kang yung chicken bagi late ko naman di. Kangkha. Pangam eh. Judang cara suya aku di, aku pisah awal. Mil lagi. Nah itu nih, aku pi. Aduh, lian baca kita ngumai pate hadi, sabun hau dah benih aku. Itu kumba kara hau dan lagi. Tu. Saya. Yan dah. Ay nak kong di pape salah. Yan ni sih. Lo. Aku pilih le. Next kay nung giang ada. This is Nakuppi guys. CHID. Asi loiraba matungda akhoi paga iga labukta amuk chetlebo ko akhoi pana labuki ising kai thani na haibagi ko nungthil oirabane ba sise nungsa su yam saebo ko aduna ai sum video mati ang katang namakpwane yum halaga khomana hingondagi hekpa akhoi gi chujak sweet corn oin thabani mi gi sweet corn ni masak phajai akhoi gi sidi maya loiti haidi amta yaudre phajana aduga hainau jibudi am hawe mangra hainau gi manamdo adugi type ta manam nambane boko aduga mayam Asi loirga moise akhoi magi machi hoido muk chale na ebuko dum naknaeba kaphoi khupan jengo kaphoi je heksu hekle ebuko khara chekhaiba su yaure buko haibidi mulakpagi ado pakna di hektoktraba haidi amuk manungda kaino tawramadi haidi amuk sangam ta di hawroina aduga mullakanda di pura kaino dagi leibado akhoi na dukan dai ga leibado adugi type ta ngangsak ngangagane mahause khuthum am thumbane ba chawju am chawe do si makhada pan ba gai ji yam pi e bako haidi am chaw bo budi na ti sumaina aina ulai je sumaina khatang chawe bako kupan aduga mayam aisigi short kurti se adorika clothing na thabirok pane ado mayam moi ge insta page jo dum check out obio haibadi makhal gi design any design customize to ya bane bako adu tanatana haidi ikhoina apamba any design ge short kurti oigera full sleeve oigera adum customize to ya bane ko aduga summer da lit pa sumaina yaba loina mag tops oigera any blouse oigera adum mayam gi apamba do adum moi gi sida dm taksalaga adum customize to sanba yare mayam so adum check out to bio ai insta gi keno du su link to su adum description da hapcharongi or comment or shu pin dawjarongi to moi da blouse faza yam yaw bane ko sisina
black ki oigera white ki oigera adum mayamna apamba any design or color do haidi moida dum DM tokshan biraga customize to han biro mayam su faza ba makhalgi blouse amasung tops mayam yawbune aduna mayam su customize tawning ba lai tardi moida adum DM tokshan biro book now guys at a very affordable price duga sina Kangkha dani soure bu Chenggum se ina moide ne ba si sina taza hoida aduga moigi Chenggum si naril haibo ba male dum sumain sorok pa hai tare mayam sawe ko ado manung dadi aije changchalaga haidi Kangkha do niembagi na changba ngamdra ba hai tare aduna sumaina ana palamba phangba gai jidi aina video dum namsalak pa wane da haidi video se khara sangdokna ba hane ko sina matai da horok pasing dune bu ko aina matai je mung nam salak pa wane sumaina ga mayam saubale duga mathang adum namjaragi Kaino bu saubo, Chenggum bu saubo, samba bu hekpo ngasidi wo si miyam se ngo khoi gi ki ba da pan bu jing du ni miyam sang de ngo tada kang hau za chai sing ju su chai kai no khong ge thong bu su chai irom bu su chai gya me ta de khoi ji pang cha da chai guys mi chana da bu su yawe Theibong ja thaba saba mai kai dana mu he Theibong angang gai chajar jani marudi hawe aduga masadi chajaning de sina numidang oirakpagi Theibong ne chobina thilak pa hai tare do Theibong cha jena ado akhoi mung Theibong pakna chana de ba chari je akhoi naupi maru ani hum tanga charangadra atai di cha de ko ai ju dum maru gumba haidi kai haine mina cha thokpa lor kana maru do futlagumba chabadi chaye ko aduga masa chabadi ai amagumba mahagumba tangbagi chaye natradi isaje kya hainajadaba haitare adum pi ikandagi hana hainaraktabagi ne ko haini mi di am pamaga chanaba layeba ko aidi kya pamde aduna Theibong je ice cream moine semdoktoine si myam je kashu moi chaba loiba ngammoeba angang ama ani hum de ma cha hoju khara cha kauni ko haidi akhoi mung gatang chaba ngamoeba aduna mayam pulap kauraga pulap chamina doine basigi Theibong je kakcheng ni sida ilijina mayam phattaba lana khanganu ko haidi thuman sigi Theibong je aina ama taste tawbo ju khut thom ama thumme ko haidi munbagi machu je sida di tadre se how bro theba yengoni sada yengkholo how bro habane se yenge ibungo se how bro mai dai ramade nangdi how bro ya tikbi Theibong chanari how bro macha